Telangana ki Rajya Sabha member ABHISHEK SINGHVI ki Rajya Sabha Tagi Lupa Chamanga Chapi Bandalama Phangbadagi Rajya Sabha Da Charangnaba Thokkhre Hari Pausina Hai Rajya Sabha ki Chairman Jagdeep Dhankarna anti-sabotage sek chathanaba lauthurapadagi security official singna checking chathabada Phangbadagi Congress ki MP ABHISHEK SINGHVI da allot tawriba seat number chaniga kunithoi dagi phangbang ngamkhibani hairi thogdosi ki matang da MP ABHISHEK SINGHVI na microblogging site X ta thagalakpa post amana hai mahak masada allot tawba seat dagi Chamanga Chapi Bandalama Phangbang ngamle hairiba si ahanbo oina tabani house da changbada mahak lupa Chamanga Chapi amadagi hena pude Ngarang bahag numit yungba matung minit yang kay taret chatpada house da yauki aduga numit yungba matung pung amada house da ki thorakhi madugi matung nungthil pung ama makai fauba SS Ayodhya Ramirediga loinana canteen da phamlam laga parliament da ki thorakhi haina post aduda mahangna makha na phungdurakli Congress ki MP da allot tawba sitagi Chamanga Chapi Bandalama phangle haiba hek khangbaga hiramasigi matang da investigation loidriba phauba amade Ashengba ama khangdriba fauba member adugi maming lauthokpidanaba Congress ki President Malik Arjun Khargena chairman ki pukning chingsinki thogdo adugi matangda Parliamentary Affairs Minister Kiren Rijiju na hai thogdo kasi taraina lawpham thokti amade yamna serious oina investigation chathagadabani security official singna sanfamadu member amagi sittagi fangle hairiba si tasengba waphamni Rajya Sabha ki chairman na seat number amade seat adu dialog toba member adugi maming lauthorakpada objection tawrakliba si maram chadi haina magna pongdokhi mahagna hai digital india gi maike yang na changsilakliba matam asida sel jabun puduna house da lakliba si laibak thibani chairman ki observation ase mapung phana yaningi amade hiramasigi matang da yamna serious oiba investigation ama chathabagi tangai fadaba lei haina mahagna makha tana pongdokhi